Mongsong asidani. Hingsaba aniduna lairibase. O, adudi kharathuna chalo. Asum lakpana hingchabana laiba mafam adu naksilakle. Nupa aduna hairak-lami. Ngaiko. Ningthong manai sa. Nakhoi ne mafam aswaida laiho. Hingchaba anidu ubada nakhoi loina kirani. Adudi ai ithanta oina changlaga hatlurage ko. Aina thorakpa ngaiduna leramo. Phagani akanba. Asi haiduna ningthong manai sing adu mafam aduda ngaiduna laihore. Nupa adu dolaidagi kumtharaklaga mathanta changlaki. Changna lambida taba nung khara khunjillaga magi khaw aduda hapchilli. Hingchaba anidu kadaida leibage haiduna nupa aduna asum koina leiduna yenglakpa matamda hingchaba anidu ujau urel amagi makhongda yamna nungaina tumduna leirambadu urami. Nupa aduna tuminna ujau aduda kakhatkre. Aduga ngaihak leiraga mana magi khawda hablakhiba nungsing adudagi ama lauthoklaga hingchaba amagi mathakta thomi. Hingchaba adu phuklauna haugatlaga atopa hingchaba amaduda hairak-lami. He hingchaba, karino? Nangna irenjana tungide leitadana aigi kokta tharak-libadi. Hingchaba amaduna amuk khumlai. Karino hairibasibo? Aidi ngasaidagi tumduna leiri. Ai karisu thadeko. Hingchaba anidu haifet saungnaramlaga amuk tumthakre. Hingchaba anidu amuk tumthakiba aduda nupa aduna nung amamuk lauthoklaga hingchaba atopa amaduda amuk thomi. Atopa hingchaba amadu phuklauna haugatlaga hairak-lami. He hingchaba, karigino? Nangna aigi kokta tharak-libadi. Atopa hingchaba amaduna amuk khumlak-lami. Aina nangonda kadaida thakre? Aidi tumlaga leirisidi. Hingchaba anidu khara ngangnaramlaga yamna sauna amuk tumthanakre. Hingchaba aduna tumthakiba aduda nupa aduna nung ani lauthoklaga hingchaba anidugi makokta chap chana nung amamam thomjillami. Madudagidi hingchaba anidu phuk haugatnarakle. Aduga wa kari sungangnadabida hekta phudatnaba haurakle. Mafamduda leiramba potchai wa kaya phuk-tuna thomnaba haurakle. Umang manung adu hingchaba aniduna phunabagi makholna amuktabu loire. Somdana ningthong manai sing adu kibana loire.